ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯕꯦꯡꯒꯨꯜꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯡꯈꯣꯡ ꯃꯥꯏꯕꯝ ꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯃꯥꯏꯕꯝꯗ ꯏꯁꯤꯡ ꯀꯥꯏꯕꯗꯒꯤ ꯃꯌꯥꯝ hꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯑꯦ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯩꯕꯣꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯤꯗꯒꯤ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯨꯞꯄꯦ꯫ ꯌꯨꯝ ꯂꯨꯞꯀꯗꯕꯁꯨ ꯌꯨꯝ ꯂꯨꯞꯀꯗꯕ ꯇꯧꯗꯅꯁꯨ ꯌꯥꯎꯔꯦ, ꯌꯨꯝ ꯂꯨꯞꯄꯁꯨ ꯌꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥ ꯂꯩꯕ, ꯉꯥ ꯐꯥꯕ ꯂꯥꯛꯄꯁꯤꯡꯒꯤ ꯒꯥꯔꯤꯅꯤ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯤꯁꯤꯅ꯫ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗꯅ ꯉꯥ ꯌꯣꯟꯅꯔꯤ, ꯉꯥ ꯂꯩꯕꯒꯤ ꯀꯩꯗꯧꯅꯔꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯊꯨꯝꯒꯗꯩ ꯇꯧꯕꯁꯨ ꯌꯥꯎꯔꯤ, ꯊꯨꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯏꯁꯤꯡ ꯁ꯭ꯋꯥꯏꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤ ꯊꯨꯝꯕ ꯍꯧꯔꯛꯑꯦ꯫ ꯑꯩꯈꯣই ꯉꯥ ꯄꯨꯈꯠꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯕꯣꯔꯥꯗ ꯉꯥꯅꯤ ꯍꯥꯞꯂꯒ ꯃꯈꯣꯏꯅ ꯄꯨꯈꯠꯂꯛꯏꯁꯤ ꯆꯤꯡꯉꯒ꯫ ꯏꯁꯤꯡ ꯆꯥꯎꯗꯅ ꯍꯧꯖꯤꯛ ꯃꯦꯂꯥꯅꯤ꯫ ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ, ꯉꯥ ꯐꯥꯅꯕꯒꯤ ꯏꯟ ꯆꯤꯡꯅꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯁ꯭ꯋꯥꯏꯗꯁꯨ ꯉꯥ ꯄꯨꯈꯠꯂꯛꯄ ꯉꯥꯏꯅꯔꯤ꯫ ꯂꯝꯕꯤꯁꯤꯗꯤ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯩꯕꯣꯡꯈꯣꯡꯗ ꯍꯧꯖꯤꯛ ꯃꯥꯏꯕꯝ ꯀꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯗꯅ ꯍꯩꯕꯣꯡꯈꯣꯡꯁꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯨꯝꯗꯅ ꯐꯥꯝ ꯂꯥꯡ ꯊꯨꯝꯅꯗꯅ ꯑꯋꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯐꯥꯝꯗ ꯂꯩꯔꯝꯕ ꯉꯥ ꯈꯣꯏ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯗꯅ ꯍꯧꯖꯤꯛ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡꯅ ꯍꯧꯖꯤꯛ ꯉꯥ ꯀꯟꯅ ꯐꯥꯅꯔꯤ꯫ ꯏꯟ ꯆꯤꯡꯕꯣ, ꯂꯥꯡ ꯊꯥꯕꯣ, ꯅꯄꯥ ꯏꯜ ꯍꯨꯟꯕꯣ꯫ ꯍꯧꯖꯤꯛ ꯏꯁꯤꯡ ꯉꯥꯛꯇꯅꯦ ꯑꯁꯤꯗ ꯂꯩꯔꯝꯃꯤ, ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ꯫ ꯏꯁꯤꯡ ꯆꯥꯎꯗꯅ ꯏꯟꯒꯤ ꯏꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ
Rồi xin chào mấy nào khơi mi kỳ mi nhật tiếng Anh thế ngà pha bagi muốn mà cần su mi kỳ mi nhật tiếng Anh thế ngà pha bagi in chỉnh bạc Ao lần nào, ao lần nào. hả Mà tôi nó bay không? Ai thì đã số thằng cái đạp đường parin làm ra đến chừng mình là Lagi di video namanya Mibam. hả diễn lại nga lâu qua lại Phải kia đây, phải.
เราคงต้องผ่าน Ang kadawlay.